Naharolgi akhanaba thauram tabiriba marupsingbu taramna okchari. Ngasigi akhanaba thauramda Bharatiya Bhasha Parishatna piba Yuva Purushkar mana fangbiraklaba Wangthoi Khumanga unaduna wari sanaba thamjari. Haujik tabirasi Naharolgi akhanaba thauram. Ngasigi Naharolgi akhanaba thauram asida Bharatiya Bhasha Parishatna piba Yuva Purushkar mana fangbiraklaba Wangthoi Khuman aikogi studio da lengsinduna lebire ahanba maktada Wangthoi ba aikogi thauram asida taram nokchari. Thagatjari. Mana lawbirak pasigi nungaibadu phongdokchari aduga sigi mana sigi matangda samlappa amatang hana thambiu. Handa aina phangjarliba Yuva Purushkar hariba mana si Kolkata da base toba Bharatiya Bhasha Parishad hariba sanstana sina pibibani. Hariba sanstana sina handak lisingani kunhundoigi Yuva Purushkar mana si Bharat Constitution sakhanglaba loan singsi maraktai loan mari ka khangatlaga madugi manungdagi naha aiba mari ka khangatlaga mana si pibirakpani haiba atoppa mana phangbiriba sing adudi khogi Malayalam gi aiba yauri Rajasthani gi yauri aduga Hindi gi yauri ada Manipuri gi oina ai khanbirakpani mana si Yuva Purushkar mana si nataba koina mana piba numit asida atoppa mana amasu yamna sakna hairaba aiba sing Bharat ki Sanayarba aiba mari ka khangatlaga Kartitwa Samagra Saman lesingani kunhumdoi manasi sunumi asida khusinabani handak Bharatiya Bhasha Parishad na Yuva Purushkar gi manama aibu puning thagot piba oina pibirakpasida ina nungaiba ma phaujabadi hariba manasi koina yam toina mayamna hek phangge haba yadaba mana manena in lojai maramdi koi Sahitya Academy na piriba mana Bharatiya Yuva Purushkar sidi chahi khudingi Manipuri gi naha aiba amam khangatlaga pi adubu Bharatiya Bhasha Parishad na di chahi khudingi koi Manipuri gi aiba singje pide aina thengnajabada hoji phawda mamangda lising ani ga taruk oiramgani na khalle maduda aiba thodam netrajina hariba mana Yuva Purushkar si phangbikre madugi matungda aina Manipuri gi oina ani subu oiramgani na khanjai Bharatiya Bhasha Parishad na piba Yuva Purushkar gi mana phangwasi masigi khalluragadi engonda nungaijaba chawthokjaba am phaujai Hojiki mana se lawba chatpadadi maduda thengnabirakpa naha aiba singduga thengnabirakpa sanabirakpa wari watai nungaiba mikupsing adusu kitang tambiu. Yamna wari watai sanabai khudong chaba adumakti yamna phangakte yam nungaijaba mana hoje aina panjakhiba Kartitwa Samagra Saman phangbiriba ahal sings yamna saknairaba Bharat ki yamna lemjaningai oiraba ikai kunaningai oiraba aiba singni so Gyanpith award yauri Pratibha Rai ai thengnadana wari watai ngak saminari magi kada koi phaminaraga adai loira photo ga kaminabai khudong chaba phangpa yamna thajada simai yam nungaijai adai hariba manasi phangaba N Gopi aiba sisu koi function si toromdagi mamang haitare sida photo kaminabai khudong chaba wari watai sanaba koi punna phaminaraga ngak wari watai sanaba gi nungaiba ma maduma Balchan Nemade mahakse koi thengnarakpagi yam nungaiba moisi mukoina ngang thurokpase tabada yam nungaiba aduga koina unagani thengnagani ka haibagi kenose khudong chabse punsida pakpak phangba natena khallurakan makoiga thengnabai mikupse yam mamal lei yam maru oiba aigi pungja singni mikup singni na khalluraga madui nungaijaba ma phawi handak lon mari da pibasida Manipur gi oina naha aiba ma oina yawbirakpasisu yamna nungaijai aduga isagi leifam aduga apokpa apokpigi ming nachingmasu thambiu. Aigi ming Wangthoi Khuman haribsi tasengba di masi pen name ni certificate tadi atopa ming ama koi Laisram Amarjit Singh ana swaina leijabani ai si Bishnupur district ki Thanga Thongbram Laikai hariba mafam sida pokjabani aduga ai apokpagi mingna Laisram Ningthemba aduga apokpigi mingna Thoibi kawi aikoi ichilnaw mari ni ichilnupi ahum lei ichilnupi ahan Sangita si mem pankhre aduga aiso hoji yum panjare Kakching Ningol Naurem Brindebalaga yumban punsida khongdamina duna ichanupi chahi mari muk surabi ama leijare aduga aigi ikhada ichilnupi ani Modhubla aduga Debla makhoi ani de hoji yum pandri swaina koi imung manuk swain leminajabani ibagi lamda changsin birakpase masidi matau karamna changsin birakhibano ibase hektama kanagumba koigi pamjaba aiba mana iba lairik paragumba dagi oibibra natraga ibagi lamda changsin birakpase masi karam haina tobikiban handak phangjarkiba mana si pibagi magi function si hokiba April gi Chaichat Nipal Thangjin numit asida pangthokibani
ꯃꯅꯥꯁꯤ ꯄꯤꯕ ꯂꯣꯏꯔꯕ ꯍꯥꯏꯕꯗꯤ ꯃꯅꯥꯁꯤ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯋꯥꯔꯗꯤꯁꯤꯡꯁꯤ ꯋꯥ ꯈꯔ ꯈꯔ ꯉꯥꯡꯍꯜꯂꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯈꯔ ꯑꯩꯅ ꯏꯕ ꯍꯧꯔꯛꯄꯒꯤ ꯃꯇꯦꯛ ꯈꯔ ꯁꯨꯝ ꯄꯟꯖꯔꯝꯃꯤ ꯑꯩꯅ ꯏꯕ ꯍꯧꯈꯤꯕꯁꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯩꯔꯦꯡ ꯑꯃꯈꯛ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯗ ꯊꯤꯖꯅꯤꯡꯕ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯤ ꯀꯗꯥꯏꯗꯒꯤ ꯊꯤꯒꯗꯒꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯁꯩꯔꯦꯡꯗꯨꯁꯨ ꯍꯦꯛ ꯊꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯁꯨ ꯊꯤꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟ ꯑꯃꯗ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯃ ꯏꯕꯤꯌꯨꯒ ꯍꯥꯏꯐꯝꯁꯨ ꯍꯦꯛ ꯂꯩꯇꯕ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯃ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯁꯩꯔꯦꯡꯁꯤ ꯑꯩ ꯏꯕ ꯍꯩꯔꯒꯗꯤꯀꯣ ꯀꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯒꯤ ꯑꯥꯎꯠꯕꯨꯛꯀ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯅꯕ ꯑꯇꯣꯞꯄ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯀꯥꯁꯦ ꯑꯩ ꯈꯣꯝꯖꯤꯜꯂꯒ ꯁꯨꯝ ꯄꯥꯕ ꯍꯧꯔꯒ ꯑꯗꯨꯗꯒꯤ ꯑꯩ ꯏꯕꯁꯤ ꯁꯨꯝ ꯇꯝꯕꯣꯏ ꯀꯔꯤꯕꯣꯏ ꯑꯩꯉꯣꯟꯗ ꯄꯥꯝꯖꯕꯗꯨꯅꯦ ꯑꯗꯨꯒ ꯏꯕ ꯍꯩꯔꯒꯗꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯏꯕꯁꯤ ꯈꯔ ꯈꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯏꯅꯔꯤꯕ ꯁꯩꯔꯦꯡ ꯐꯖꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯤꯗ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯏꯕ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯏꯕ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯥꯎꯈꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯃꯗꯨꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯐꯥꯎꯈꯤꯅ ꯑꯩ ꯂꯧꯖꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯏꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 11, 12 ꯑꯩꯈꯣꯏ ꯄꯥꯎꯆꯦꯗ ꯃꯔꯛ ꯃꯔꯛꯇ ꯍꯥꯞꯄꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯍꯥꯞꯇꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 11, 12 ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯈꯔ ꯐꯖꯅ ꯁꯩꯔꯦꯡ ꯏꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯆꯠꯊꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯅꯔꯤꯕꯤ ꯑꯣꯖꯥ ꯑꯔꯥꯝꯕꯝ ꯃꯦꯝꯆꯧꯕꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥꯅꯤ ꯑꯣꯖꯥꯗꯨꯗ ꯑꯩꯅ ꯁꯩꯔꯦꯡ ꯏꯖꯩ ꯁꯩꯔꯦꯡꯁꯤ ꯄꯥꯕꯤꯌꯨ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯄꯥꯍꯟꯗꯅ ꯑꯗꯩ ꯑꯣꯖꯥꯗꯨꯅꯁꯨ ꯃꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡ ꯄꯨꯔꯒ ꯑꯩꯉꯣꯟꯗ ꯄꯥꯍꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯕꯤꯔꯒ ꯏꯕꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯔꯝꯕ ꯁꯩꯔꯦꯡꯁꯤꯡꯁꯦ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯂꯩꯔꯒꯗꯤ ꯄꯥꯕꯗ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯍꯧꯖꯤꯛ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯒ ꯅꯍꯥꯟꯋꯥꯏ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡꯁꯤꯒ ꯎꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯍꯣꯡꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯎꯕꯤ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯗꯨꯅ ꯌꯥꯝ ꯀꯔꯤꯝꯇ ꯈꯪꯗꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯏꯃꯥꯖꯤꯅꯦꯁꯟꯁꯤ ꯁꯥꯒꯠꯂꯒ ꯁꯨꯝ ꯄꯪꯏꯗ ꯏꯕꯅꯤ ꯐꯣꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯤꯅ ꯈꯔ ꯑꯃꯨꯛ ꯃꯌꯥꯝꯒꯤꯁꯨ ꯇꯥꯔꯨꯕ ꯑꯇꯣꯞꯄꯒꯤꯁꯨ ꯄꯥꯔꯨꯕ ꯈꯪꯉꯨꯕ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯈꯔꯁꯨ ꯈꯪꯉꯛꯄ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯊꯥꯛ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯗꯨꯗꯤ ꯎꯖꯩ ꯑꯗꯨ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯖꯗꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯏꯈꯤꯕ ꯁꯩꯔꯦꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯥꯅꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯏꯋꯥꯠ ꯋꯥꯠꯄ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄꯦꯟꯕꯁꯤ ꯋꯥꯠꯄ ꯑꯗꯨꯝꯕ ꯁꯩꯔꯦꯡ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯑꯗꯨꯝ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯗꯨꯒ ꯈꯣꯡꯆꯠꯁꯤ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯏꯊꯔꯤꯈꯩꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯐꯖꯕ ꯍꯦꯜꯂꯛꯄ ꯑꯗꯨꯒ ꯏꯕꯒꯤ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯒ ꯇꯦꯛꯅꯤꯛ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯂꯣꯟꯁꯦ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯂꯒ ꯁꯩꯔꯦꯡꯁꯤ ꯍꯦꯟꯅ ꯐꯖꯕ ꯃꯒꯨꯟ ꯂꯩꯕ ꯁꯩꯔꯦꯡ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯀꯅꯤꯅ ꯊꯥꯖꯩ ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯃ ꯏꯕꯁꯤꯗ ꯏꯔꯤꯕ ꯁꯩꯔꯦꯡꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯃꯁꯤ ꯃꯃꯤꯡ ꯍꯥꯟꯅ ꯊꯣꯜꯂꯒ ꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯩꯔꯦꯡ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒ ꯆꯥꯅꯕ ꯃꯃꯤꯡ ꯊꯣꯟꯕꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯌꯥꯝꯕꯁꯦ ꯑꯩꯁꯤ ꯁꯩꯔꯦꯡ ꯏꯔꯕ ꯃꯇꯨꯡꯗ ꯃꯃꯤꯡꯁꯤ ꯀꯣꯟꯅ ꯊꯣꯟꯒꯜꯂꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯁꯩꯔꯦꯡꯁꯤ ꯍꯥꯟꯅ ꯏꯔꯒ ꯃꯃꯤꯡ ꯀꯣꯟꯅ ꯊꯣꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯃꯃꯤꯡ ꯍꯥꯟꯅ ꯊꯣꯜꯂꯒ ꯃꯃꯤꯡꯒ ꯏꯔꯣꯏꯅꯅ ꯁꯩꯔꯦꯡꯁꯤ ꯏꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡ ꯍꯥꯟꯅ ꯊꯣꯜꯂꯒ ꯁꯩꯔꯦꯡ ꯀꯣꯟꯅ ꯏꯕ ꯃꯔꯛꯇ ꯈꯔ ꯌꯥꯎꯏ ꯑꯌꯥꯝꯕꯅꯗꯤ ꯁꯩꯔꯦꯡꯁꯤ ꯍꯥꯟꯅ ꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯩꯔꯦꯡ ꯑꯃ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯝꯕ ꯑꯥꯔꯠꯀꯤ ꯅꯠꯇ꯭ꯔꯒ ꯈꯣꯔꯤꯔꯣꯜꯒꯤ ꯑꯗꯨꯝ ꯈꯨꯠꯂꯥꯏ ꯑꯃꯈꯛꯅꯦꯅ ꯂꯧꯖꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯅꯣꯕꯦꯜ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯗ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠꯀꯤ ꯂꯤꯇꯔꯦꯆꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯅꯨꯡꯗ ꯁꯩꯔꯦꯡꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯋꯥꯍꯩꯁꯤ ꯇꯦꯟꯅ ꯇꯦꯟꯅ ꯂꯧꯈꯠꯂꯒ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯐꯣꯡꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯌꯥꯝ ꯐꯖꯅ ꯇꯦꯟꯅ ꯁꯦꯝ ꯁꯥꯔꯒ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯄꯣꯠꯊꯣꯛ ꯑꯃꯅꯦꯅ ꯂꯧꯖꯩ ꯁꯩꯔꯦꯡꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯕꯅꯤ ꯍꯥꯏꯗꯅ ꯋꯥꯍꯩꯅ ꯍꯦꯛꯇ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯍꯦꯛ ꯐꯣꯡꯗꯣꯛꯄ ꯃꯗꯨꯃꯛꯁꯨ ꯍꯦꯛ ꯐꯖꯗꯦꯅ ꯈꯜꯂꯤ ꯈꯤꯇꯪ ꯐꯨꯝꯃꯒ ꯀꯩꯅꯣꯝꯃ ꯈꯔ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯀ ꯋꯥꯈꯜ ꯈꯔ ꯈꯜꯍꯟꯕꯗꯣ ꯑꯗꯨꯝꯕ ꯁꯩꯔꯦꯡꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯃꯁꯤ ꯅꯍꯥꯁꯤꯡꯁꯤꯗ ꯃꯁꯤ ꯋꯥꯠꯄꯗꯧꯅ ꯎꯖꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯆꯨꯝꯃꯤ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯃꯁꯤ ꯃꯔꯝꯁꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈꯟꯖꯕꯗ ꯃꯔꯝꯁꯤ ꯑꯩꯈꯣꯏꯁꯤ ꯁꯩꯔꯦꯡ ꯍꯥꯏꯔꯒꯗꯤ ꯂꯨꯞꯁꯤꯟꯕ ꯑꯃ ꯆꯪꯉꯤ
ꯁꯩꯔꯦꯡ ꯍꯥꯏꯔꯒꯗꯤ ꯃꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ, ꯐꯨꯝꯃꯒ ꯌꯥꯎꯔꯤꯁꯤ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣꯅ ꯊꯤꯖꯤꯟꯕ ꯈꯟꯖꯤꯟꯕ ꯋꯥꯈꯜꯁꯦ ꯂꯨꯞꯁꯤꯟꯕ ꯑꯃ ꯆꯪꯉꯤ. ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯂꯨꯞꯁꯤꯟꯕ ꯈꯔ ꯍꯦꯟꯅ ꯈꯟꯖꯤꯟꯕꯁꯤ ꯉꯝꯐꯥꯠꯇꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯩꯔꯦꯡꯁꯤꯗ ꯑꯩꯅ ꯈꯟꯖꯤꯜꯂꯨꯔ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯀꯥꯏ ꯈꯟꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯁꯨ ꯑꯌꯥꯝꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕ ꯅꯣꯕꯦꯜꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯥꯜꯂꯦꯅ ꯂꯧꯖꯩ. ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯐꯣꯡꯈꯤꯕꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ. ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯕꯤꯈꯤꯕ ꯉꯥꯌꯣꯟꯕ ꯑꯁꯩꯕ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯁꯨ ꯏꯪ 2013ꯗ ꯌꯨꯚ ꯄꯨꯔꯁꯀꯥꯔ ꯃꯅꯥ ꯐꯪꯕꯤꯈꯤ. ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯃꯛꯇꯗꯁꯨ ꯊꯦꯡꯅꯖꯔꯨꯕꯗꯨꯗ ꯑꯩ ꯏꯁꯥꯃꯛꯇ ꯐꯥꯎꯖꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯏꯕꯁꯤꯒꯤ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕ ꯃꯣꯗꯦꯜ ꯑꯃ ꯂꯩꯕꯗꯧꯅ ꯎꯕ ꯍꯥꯏꯇꯥꯔꯦ. ꯀꯅꯥꯒꯨꯝꯕ ꯄꯥꯝꯖꯕ ꯑꯏꯕ ꯂꯩꯕꯤꯕ꯭ꯔꯥ? ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯏꯕꯁꯦ ꯀꯅꯥ ꯂꯩꯕꯤ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯏꯕꯁꯤꯃ ꯑꯩꯒꯤ ꯃꯣꯗꯦꯜꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯇꯧ ꯇꯝꯒꯦ ꯀꯥꯏꯅ ꯈꯟꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ. ꯍꯥꯏꯔꯤꯕ ꯑꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯃꯥꯒꯤ ꯐꯖꯕ ꯃꯇꯥꯡ ꯎꯠꯊꯣꯛꯄ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗ ꯃꯥꯒꯤ ꯐꯖꯕ ꯃꯒꯨꯟ ꯂꯩꯕ, ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨꯝ ꯆꯦꯜꯂꯤ. ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯁꯤꯔ ꯕꯤꯔꯦꯟ ꯍꯣꯏ, ꯃꯣꯏꯒꯤ ꯁꯩꯔꯦꯡ ꯌꯥꯝ ꯈꯣꯏꯗꯥꯖꯩ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯅ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯅ ꯁꯩꯔꯦꯡꯁꯤꯡ ꯑꯏꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯩꯅ ꯁꯤꯃꯗꯤ ꯈꯣꯏꯗꯥꯏꯅꯦ, ꯁꯤꯃꯗꯤ ꯐꯖꯩꯅꯦ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯎꯏ. ꯑꯗꯨꯕꯨ ꯃꯣꯗꯦꯜ ꯑꯣꯏꯅ ꯑꯩ ꯃꯥꯒꯤ ꯈꯨꯠꯏꯁꯤꯃ ꯇꯝꯒꯦ, ꯃꯥꯒꯤ ꯃꯇꯧꯁꯤꯃ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯇꯨꯡꯁꯤꯃ ꯏꯟꯒꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯂꯩꯇꯦ. ꯑꯍꯥꯟꯕꯒꯤ ꯉꯥꯌꯣꯟꯕ ꯑꯁꯩꯕ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯇꯥꯏꯇꯜ ꯄꯣꯏꯝꯁꯨ ꯑꯣꯏꯔꯤꯕ, ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯃꯛꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯀꯠꯊꯣꯛꯆꯕꯅꯤ. ꯃꯂꯌꯥꯂꯝꯒꯤ ꯑꯏꯕ ꯄꯕꯤꯇ꯭ꯔꯟ ꯇꯤꯀꯨꯅꯤ ꯍꯥꯏꯔꯤꯕꯁꯤ, ꯃꯁꯤꯗꯤ ꯃꯍꯥꯛ ꯑꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯉꯥ ꯌꯣꯟꯕ ꯑꯃꯅꯤ. ꯑꯗꯨ ꯑꯩꯅ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ, ꯃꯥꯒꯤ ꯈꯨꯠꯏꯁꯤꯡꯗꯣ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯃꯥꯁꯦ ꯑꯩ ꯃꯣꯗꯦꯜ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ. ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯣ ꯑꯩꯁꯨ ꯏꯕ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯈꯤꯕꯗꯣ ꯃꯗꯨ ꯊꯛꯇꯣꯔꯛꯄꯅꯤ. ꯃꯗꯨꯒꯤ ꯈꯨꯠꯏ ꯑꯃ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯨꯗꯣꯜ ꯇꯧꯖꯕꯅꯦꯅ ꯑꯗꯨꯃꯥꯏꯅ. ꯉꯥꯌꯣꯟꯕ ꯑꯁꯩꯕ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯐꯣꯡꯕꯤꯈꯤꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯍꯧꯗꯣꯛꯇꯒꯤ ꯍꯧꯔꯒ ꯄꯥꯖꯕ ꯃꯇꯝꯗ ꯇꯥꯏꯇꯜ ꯑꯣꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯃꯛ ꯏꯕꯤꯔꯤꯕꯁꯤ ꯀꯅꯥꯗ ꯊꯥꯔꯒ ꯏꯕꯅꯣꯅ ꯋꯥꯍꯧꯗꯣꯛꯁꯤꯗ ꯏꯕ ꯃꯇꯝꯁꯤꯗ ꯄꯥꯖꯔꯨꯕꯗ ꯑꯩꯈꯣꯏ ꯄꯥꯔꯤꯕ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯑꯏꯕꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯆꯤꯡꯁꯤꯟꯕ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯐꯥꯎꯖꯩ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯃꯛꯇꯗꯁꯨ ꯑꯏꯕꯁꯤꯅ ꯁꯤꯕꯗꯒꯤ ꯆꯔꯥ ꯍꯦꯟꯕꯁꯤꯅ ꯑꯅꯤꯁꯤꯒꯤ ꯆꯥꯡꯗꯝꯅꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ. ꯑꯗꯨꯒ ꯏꯁꯥꯃꯛꯅꯁꯨ ꯏꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯤꯡꯕꯒ ꯁꯤꯕꯒ ꯑꯅꯤꯒꯤ ꯈꯜꯁꯤ ꯑꯣꯟꯕꯁꯦ ꯌꯥꯝꯅ ꯄꯥꯖꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯖꯩ. ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯃ ꯃꯇꯦꯛ ꯃꯇꯪ ꯄꯥꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯃꯌꯥꯝ ꯁꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ. ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯂꯌꯥꯂꯝꯒꯤ ꯑꯏꯕ ꯄꯕꯤꯇ꯭ꯔꯟ ꯇꯤꯀꯨꯅꯤ ꯍꯥꯏꯔꯤꯕ ꯑꯏꯕꯁꯤꯗ ꯑꯩꯅ ꯀꯠꯊꯣꯛꯆꯕꯅꯤ. ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯁꯩꯊꯥꯔꯒ ꯏꯖꯕ ꯁꯩꯔꯦꯡꯅꯤ. ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ. ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯇꯧꯔꯨꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯕ, ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯍꯣꯠꯅꯅ ꯑꯗꯨꯝ ꯋꯥꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯕꯒꯁꯤ ꯏꯇꯝ ꯇꯝꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯇꯥꯡ, ꯑꯗꯒꯤ ꯊꯃꯣꯏ ꯌꯥꯝ ꯄꯤꯛꯊꯕ ꯃꯇꯥꯡ, ꯑꯗꯨꯒꯨꯝꯕ ꯊꯣꯛꯄ ꯄꯨꯟꯁꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩ. ꯍꯥꯏꯔꯤꯕ ꯄꯕꯤꯇ꯭ꯔꯟ ꯇꯤꯀꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯟꯖꯈ꯭ꯔꯤꯁꯤ. ꯃꯍꯥꯛ ꯉꯥ ꯌꯣꯜꯂꯒ ꯏꯀꯥꯏ ꯏꯀꯤ ꯀꯔꯤꯝꯇ ꯈꯪꯗꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯔꯛꯇꯨꯗ ꯃꯍꯥꯛ ꯈꯣꯔꯖꯩ ꯍꯥꯏꯕꯁꯤꯗꯤ ꯃꯥ ꯊꯥꯗꯣꯛꯈꯤꯗꯦ. ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯒꯤ ꯏꯅꯣꯠꯇꯨ ꯂꯥꯛꯑꯒꯗꯤ ꯁꯩꯔꯦꯡꯁꯤ ꯏꯅꯅꯕ ꯍꯣꯠꯅꯕ, ꯁꯩꯔꯦꯡ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯧꯒꯣꯟꯅꯔ ꯆꯠꯄ ꯃꯤꯁꯛ ꯑꯃ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯤꯡꯉꯤ. ꯑꯗꯨ ꯃꯍꯥꯛ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯍꯪꯗꯣ, ꯁꯤꯕꯁꯤꯕꯨ ꯆꯔꯥ ꯍꯦꯟꯕꯃꯨꯛ ꯁꯥꯊꯤꯕ꯭ꯔꯅꯦ? ꯆꯔꯥ ꯍꯦꯟꯕꯩ ꯁꯥꯊꯤꯕꯗꯤ ꯃꯍꯥꯛ ꯈꯪꯉꯤ. ꯁꯤꯕꯩꯗꯨꯗꯤ ꯂꯣꯏꯔꯦ. ꯁꯤꯔꯕ ꯃꯇꯨꯡꯗ ꯋꯥꯏ ꯅꯨꯡꯉꯥꯏ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ, ꯈꯪꯕ ꯉꯝꯗꯦ. ꯑꯗꯨ ꯃꯍꯥꯛ ꯆꯔꯥ ꯍꯦꯟꯕ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ, ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯈꯛꯇ ꯅꯠꯇꯅ, ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡꯒꯤ, ꯃꯥꯒꯤ ꯅꯨꯄꯤꯒꯤ, ꯃꯆꯥꯁꯤꯡꯒꯤ ꯃꯕꯨꯛꯇꯣ ꯊꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤꯕ. ꯑꯍꯤꯡ ꯑꯃꯁꯨ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ. ꯇ꯭ꯔꯤꯁꯨꯔ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯃꯊꯛꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯗꯣꯛꯃꯤꯟꯅꯔꯁꯦꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯔꯒ ꯃꯆꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯩ ꯍꯥꯏ. ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯤ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ. ꯃꯤꯀꯞ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯨꯗꯗꯤ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯃꯊꯛꯇꯨꯗ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯍꯤꯞꯄꯣꯅ ꯍꯥꯏꯕ ꯉꯝꯗꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯤ ꯃꯆꯥꯅꯨꯄꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯊꯋꯥꯏ ꯊꯥꯍꯧꯗꯕꯅꯦꯅ ꯍꯥꯏꯕ, ꯑꯗꯨꯒꯤ ꯋꯥꯔꯤꯒꯁꯨ ꯊꯦꯡꯅꯕ. ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯑꯩꯅ
ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯏꯕꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯈꯜꯂꯨꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯀꯠꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯇꯥꯏꯇꯜ ꯄꯣꯏꯝꯁꯦ ꯃꯥꯒꯤ ꯃꯔꯝꯗ ꯏꯕ ꯁꯩꯔꯦꯡꯗꯨꯅꯤ ꯁꯩꯔꯦꯡꯁꯤꯃ ꯑꯩ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯒꯦ ꯉꯥꯌꯣꯟꯕ ꯑꯁꯩꯕ ꯂꯩꯅ ꯀꯣꯏꯅ ꯆꯠꯂꯕꯁꯨ ꯃꯥꯂꯦꯝꯁꯤꯅ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯅꯍꯥꯛꯀ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯍꯠꯂꯕꯁꯨ ꯅꯣꯡꯃꯇ ꯇꯥꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯤ ꯋꯥꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯃꯗꯨꯅꯗꯤ ꯁꯦꯝꯈꯤ ꯃꯥꯜꯂꯦ ꯆꯦꯠꯂꯕ ꯃꯔꯤ ꯑꯃ ꯁꯛꯎꯅꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯋꯥꯔꯤ ꯃꯃꯜ ꯌꯥꯝꯃꯤ ꯍꯧꯕꯗꯩ ꯂꯣꯏꯕ ꯐꯥꯎ ꯆꯥꯡꯌꯦꯡꯅꯤ ꯂꯥꯟꯐꯝꯅꯤ ꯅꯪꯅ ꯑꯄꯤꯁꯛ ꯑꯣꯏꯔꯤꯉꯩ ꯆꯔꯥꯝ ꯆꯗꯠꯅꯅ ꯈꯥꯡꯈꯤꯕꯗꯥꯏ ꯅꯥꯄꯤꯒꯤ ꯃꯣꯝꯄꯥꯛꯊꯛꯇꯨꯗ ꯄꯂꯦꯝ ꯅꯃꯥ ꯑꯄꯣꯛꯄꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯅꯇꯧꯁꯨ ꯌꯦꯡꯉꯝꯗ ꯅꯥꯎꯊꯦꯝꯂꯝꯃꯤ ꯅꯉꯣꯟꯗ ꯅꯥꯞꯄ ꯆꯤꯛꯅ ꯃꯅꯤ ꯑꯃ ꯂꯩꯔꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯏꯃꯥ ꯈꯨꯜꯂꯨꯈꯤꯒꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯃꯅꯤ ꯈꯨꯟꯕ ꯊꯣꯛꯈꯤ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯗꯨꯗ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯍꯜꯂꯛꯈꯤ ꯅꯣꯡꯃꯇꯁꯨ ꯌꯥꯎꯔꯛꯈꯤꯗꯦ ꯃꯅꯤꯗꯤ ꯁꯨꯞꯅꯒꯤ ꯆꯣꯠꯂꯕ ꯃꯉꯥ ꯆꯠꯄꯤ ꯅꯠꯇꯅ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯣꯡꯗꯝꯕꯅ ꯑꯣꯠꯈꯤ ꯍꯧꯖ ꯍꯧꯖ ꯆꯔꯨꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯅꯨꯡꯗꯨꯗ ꯄꯨꯟꯁꯤꯒꯤ ꯆꯩꯅꯥꯅ ꯀꯥꯍꯠꯈꯤ ꯅꯍꯥꯛ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕꯗꯤ ꯈꯛ ꯃꯥꯏꯊꯤꯈꯤꯗꯦ ꯊꯣꯏꯅ ꯑꯗꯨꯝ ꯈꯪꯈꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯔꯤꯕ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯉꯝꯂꯔꯣꯏꯗꯕ ꯃꯍꯥꯎ ꯅꯪꯗꯤ ꯈꯪꯈꯤ ꯐꯖꯅ ꯈꯪꯈꯤ ꯅꯣꯡꯃꯅ ꯌꯨꯕꯤ ꯍꯦꯛꯄ ꯑꯣꯏꯅ ꯅꯣꯡꯃꯅ ꯁꯝ ꯀꯛꯄ ꯑꯣꯏꯅ ꯇꯦꯂꯤꯐꯣꯟ ꯀꯦꯕꯜꯒꯤ ꯀꯣꯝ ꯇꯧꯕ ꯑꯣꯏꯅ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯖꯥꯔꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯋꯦꯇꯔ ꯈꯕꯔ ꯌꯣꯟꯕ ꯅꯨꯡ ꯀꯛꯄ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯅꯪꯅ ꯄꯥꯡꯗꯕ ꯁꯤꯟꯕꯨ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯕꯨꯗꯤ ꯍꯤꯡꯈꯤ ꯅꯪꯒꯤ ꯁꯩꯔꯦꯡꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯅꯅꯤ ꯅꯪꯅ ꯍꯦꯜꯂꯛꯂꯤꯕ ꯂꯦꯝꯍꯧꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯁꯩꯕꯁꯤꯡꯗꯒꯤ ꯆꯔꯥ ꯍꯦꯟꯕꯅ ꯅꯁ꯭ꯔꯨꯛ ꯑꯣꯏꯔꯛꯂꯕ ꯅꯍꯥꯛꯅ ꯍꯪꯈꯤꯕꯗꯥꯏ ꯁꯤꯕꯁꯤꯕꯨ ꯆꯔꯥ ꯍꯦꯟꯕꯗ ꯍꯦꯟꯅ ꯋꯥꯕ꯭ꯔꯥ ꯏꯁ ꯗꯦꯠ ꯍꯥꯔꯗꯔ ꯗꯦꯟ ꯁ꯭ꯇꯥꯔꯚꯦꯁꯟ ꯑꯣꯅꯝꯒꯤ ꯑꯍꯤꯡ ꯑꯃꯗꯁꯨ ꯑꯁꯤꯕꯕꯨ ꯁꯤꯟꯅꯈꯤꯕꯗꯥꯏ ꯇ꯭ꯔꯤꯁꯨꯔ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯃꯊꯛꯇ ꯅꯆꯥ ꯑꯅꯤ ꯑꯃꯁꯨꯡ ꯂꯣꯏꯅꯕꯤꯒ ꯅꯣꯡꯗꯝꯕꯗꯨ ꯃꯥꯏꯊꯤꯈꯤ ꯃꯥꯜꯂꯦ ꯅꯐꯝꯗ ꯅꯪꯗꯤ ꯑꯗꯨꯃꯛ ꯍꯤꯡꯈꯤ ꯋꯥꯍꯪ ꯃꯔꯛꯇ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯉꯥꯜꯁꯤꯡꯁꯨ ꯌꯥꯎꯈꯤ ꯆꯔꯥ ꯍꯦꯟꯕꯒ ꯁꯤꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯁꯥꯊꯤꯕꯒꯦ ꯑꯩ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯃꯗꯨꯒꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤꯕꯃꯨꯛ लाइदे अदुननी हिंबगी महाव थीबदा नंगी पुंसिना ngasinga amata oikriba ngasinदुना नंगी थवाई ओइरक्लिबा अदुगा मसिमसु खंगी सरदाइन मैक्रेल अमसुंग सिरगी मनम सिंगदुना मक्सिल हनबदी खक ngमखिदे नंगी नुंगदगी फुदरकपा मंगाल दुबदी अदुंगई नंगी पलेमना फंगखिद्रबा मनीदो ngसिदि असुम उरकपगुम तौरी नंगी पुंसिगी लेकोंदा सैरेंग सी ताबदा सैरेंग ओइना उरक्तबा हाइबा तारे वारी अमा लीबदौना अखोइदसु मी अमगी पुंसिना कदाइ फावबा वाबगे हाइबदु खल्लुबदा सिबगी थाक फावबा यौना खल्लुबा मतमदा सागतलुबदा दुम पाबदा यामना इसादसु अवाबा अमा फावबा हाइबा तारे मखाताना अमु खंजनिंगलिबसिना अखोइ हौजिकि हारिबा ngaionba saibasigi lairiksi hawdorpada isanasu thambikibada iba haisi punsidagi dum thengnari ba wanwaistagi inspiration oiba yai haina thengnaje masigi matangdadi kari haibiningi asingbani aigi sayengsingchi maruina mioibagi punsiga mari leinaba sayengsing aduga karigum matamda khunaiga mari leinaba sayengsing adun ayamboina tawbrana khanjai hoi sayeng ibagi magi thim haijaba tare ma hiram si tongan tongan ba laikre kanagumba kharna mahausaagi maramdi iba kanagumba kharna phajabada thagalaga iba kanagumba kharna afaba message ma paujel ma pinanabagi damakta khallaga iba adu aigidi atai tai thoina thirudo hingba haibase khoina hingiba punsi sigi manung se sairengi masak si so dum phangena dwain logjai ekhoina thengnariba uriba migi punsi singi awaba sing haiba punsi sing awaba mi sing lairaba sing mayam dunadi makhoi khonjelu mapan thokna thonba ngamdragasu aiba khoinadi makhoi damakta khonjel ama thonba yai habasini aina thajajariba se swain tawraga mioibagi amasung punsigi maramdana ayamboina swaina sairengi hiramsai oyana khanjai saireng ba natraga saireng iriba mi amasi khunai sida karamba thodang lobo mi amani haina khanbibage wangsi phadi phajaraga adum
khara pakhum oina pibda dum luina lowe maramdi yam chawdi chawba khoi aibagi thodang si yamna chawi adubu haiba thodang si asini ana khoina puthoga hek utpada su hek khongonda khloidaba khongonda khudong chadaba ma oiba aduna aiba singsina khunai asoiba singje thillaga hairibani akhogi thabak tawriba kangbuduna khangjadaba lila sanariba kangbuduna makhogi asoibado khangjadaba asiguma mayam si aiba singnadi khangaga puthraga hairakkadaribani hariba makhoi khonjel si khunai sinma thungna tananaba adum mari leinaba akhang ahi sing natraga lengak sing makhoi si tananaba yohananaba irakkadaribani hariba saireng si amu pagadriba mi singduna pabidragadi makhoina pukhalaiba khonjel singdu kanana tabiri no kyam kanari no haiba wahang amasong laktabadi nate aduna aibagi thodang si chawinadi thamjage adu masi hena masak thonba aibagi thodang si yamna mai chaba yaba mai yanba yaba thodang ama ohendaba haibasi aibaduna leiba khunai dugi madugi makha khara su polena thamjage hojik faubada hana tongan ba iba singna iba saireng natraga nobel boy raga su patna su lakle duga isagi su saireng lairik ani leibire saireng si hojik si saireng gi mawong si hongle haina khanbi bra hojik inariba saireng gi train se satnariba se sigi matang tu sitang thambi Purirol gi ichel si lepa leitana dum chen thai magi matam gi matungina ibagi mawong matau se dum hongai malem gi oina se dum hongai koi tongan ba magi ihau sing haijaba tare madu laaba matungda hana inaramba mawong dudaki anauba mawong sum pelaktaba haiba tare anauba mawong puthoga madune hena mayam sina pamnaba dumba dum thenai adu khigi manipur gi oina yengjaruba matamdadi khoisu yam kupna nainaba critic makti natabanina yamunna su khangjade duga haiba su kharangamjade maramdi handak covid 19 lakhibase sigi matung sida sharing gi achobu ihau ma isum uzai masida virtual platform da torokpa sharing gi dumba tongan ba khongchat sing khongthang sing koi thenajai aduga aiba anoba aiba su myam ma tholakpa aduna hairiba myam sing sina karamba my game da chatlibage sharing phajabasi karambano aduga koina iriba sharing si kadai phaw myamna penbiribage ka habasi thanda wahang hangjaba matan pakhum phangdaba aduaina lei aduna manipur gi oina di hojik si asini haina khoina thamnanaba wahi se khitang khara wana thoe aduga ikogi lairiba iba singsigi thak se masidi manipur da karamba mong da lairi na khanbi manipur da su aiba si thak nemde adum am phajaba mafam mama aiba singi su dum lei masidagi hena thak wang khananaba aduga khoina iriba puthoiba khuri singse masisi amuka hena magi matik meyai hena naba khoi khara hena hona kibadi sangi ado khoi aiba ma oina topa lamga khoiga khara khenaba haijaba taragadi khoi kaithel leite lairik yolaga lairik iraga ai hingani haibagi wafamduma khoi manipur da de hoju phau masi khara thajaba yana waba pot am oi aduna aiba singse yamna wana honaba yam wana struggle tawba iba yam yauri lekti phuningba lekti iningba iruraga leksi phungraga madugi paisa do pithokpa ngamdaba lekse kadai di yonggadage kaina hangba khoi masen go dwaina tongnaba iba sing ai dum thengnajai ai samaksu admaina asimba awaba sidum thengnai aduna aiba singsi kharaga hena masigi keno awaba singsi kokna naba khoi honakhiba masang hena thamjage aikoina sum pajabada laik si adum mamangai gi adum pacha maitai dagi hauraga laik singse novel singse sum pajabada natraga sairing gi laik singse su sum pajaba matamda haujiki lairiba mawong siga train siga yengnabadadi aibagi iho haigadra si kitang handabadawna urise masidi karigini hana khanbi masi aingonda thengnajabadadi aimaksu hana khara sairing si pamingai matam yamna thoyawna irame ahing hawalaga sayang ibiyawi sum tummingai da pu hawalaga wakhal sida sayang iningba ma wakhalon ma hek leramba dukan da sayang ga i kibasudum yawi hujik si sayang gidamakta matam jam kanna kai thokpa thawai jam kanna lupsin mangamdaba ma engonda ju thengnajai masi khoi
खुदिंगमकी ओइरमगद्रन खल्ली कोइ हिंगनब होनरपा अतोप अतोप हिरम मयामा हुजिकी मतम सिददी ममांगै दोना पुंसी से लाइन हिंगबे याबा यामना कोम नुंगाइना वखल इवा वादन हिंगबे याबा पुंसी दु ओइदबा मेटेरियलिस्टिक वाल म चंगजिलकपा चंगदब तौगदब थबक मयाम अदि मतम से सिन्नब कोनरतब सुम मयाम हमसु लैबनिना मसिसु अचौबा मरमम ओइरमगद्रन खंजै दुगा अतोप अतोप मरम सिंगसु लैरमबे याय मसि कोइ पुन्ना थिमिन्नब करिनो कदाइदनो कमाइ तौबनो का हाइबसे कोइ यंगसिमिन्नब ममसि यामना मथौ तायना खल पनबिरिङै सिदा इबगी मतमसे सिदि करम हाइना इबि हदि मीना सुम पंहाइ हाइनाबदा अदम आइदि अचिकप मतमदा इ नत्रगना कैगुम्बा थबक याम चिल्लकांदसु हेक थोरइ हाइबना चिंगबा सुम थेंनाचबा इसागी ओइनदि करम हाइ तौबि अयम्बना आइसु अचिकपजे पामजै अचिकपा अइना लैरिबा मफम नत्र कासी अतोपना येलो ओइदबा आइगी वखल nga खल्लिङाइदुदा अकाइबा पिरोइदबा दुम मफम सेना पामजै अदु करिगुम्बा मतमदा मी सिनबा मफमदसु इबसु याउदबदि नते खुदम ओइना अइना एमए तमिङाइ मतम हाइबा तारे मतमदुदा कोइ एडमिनिस्ट्रेटिव ब्लॉक सिदा चटपा कोइ कैनोमा क्वेश्चन पेपर मा अरिबा क्वेश्चन पेपर मा लौरसिना कोइ चटपसिदा ngahakhtang leyo ai कैनो क्वेश्चन पेपर अरिबदो थिरके न ngahakhtang लेङाइ मार्क्स ai sayeng ma इबसु याउखि लेमना ai मतमदो नोटपैड कुम्बा सुम पाइरगा दम चटपा मतमनि अदुवाइन तौबा सु दुम यावे अदुबु अयाम्बनदि अइबा हाइतारगदि अचिकपसे दुम पामफम थुएना खले लोइसलकपसिदा इसागी सैरेंग अनौबा लैबिरगदि सैरेंग मतंग पाथोकपियो अरोइबा सैयेंग सिदि अइगी मणिपुर गी खुनाइ सिदा नहा मयाम सिंग नुपा मयाम सिंग सि येंगजरुगा इंगोंदा फारोकपा आइबदि हुजिक्सी यामना तौदि तौहनिंगदबा खुगी निसा युगुम्बसी पाक्तकनना मसी हैनबी ओइनरे हाइरिबा मासिगी मयाइसिसु असुकी मतिक कनबा फत्ते फत्ते हाइना खोइसे थादोकपा हेंगमनदबा मसी उरगा इंगोंदा फौजरगा यामना तेनबा सेरेंग अमका इजखी हाइनबसु लै खोइगी पाकलबा इसिंगी पाक्ता सीबदगिदि पिकलबा ग्लास की मनुंगदा सीबा मिसिंगना हेलेना अदुना खोइगी यामना तुंगी युम्बी ओइगदबा नहा मयाम अमा नुपा मयाम अमा हाइरिबा निशाना मरम ओइरगा थवाइ थादोकपा मयाम अम यावख्रे मखोइ मयामदा कथोकजबा सेरेंग अमा तेन अखोइ नंगी मयाइ कोबा सेरेंग सिमे खुदोल तमजगे नंगी मयाइ मरुप अमा यु यामना थकलम्मी थकमंदुना उना खंगना खंगना ताइबंगपान थादोखी अखोइ यामना नुंगाइखिदे नुंगाइमनखिद्रदुना महाक लैतबा नुमित्तसु मंगानी लेहन नुमित्तसु लाना थौरम नुमित्तसु अदुगा फिरोइ नुमित्तसु यु थखी अखोइ मयाम होय याम नुंगाइबा सैरेंग अमकक तामिनरे अखोइगी स्टूडियोदा लेंबिरक्तुना जिल्लबा मतम कया काइथोकपिरगा मनासी फंगबिरकपगी वारी सामिनबा अदुगा इबा हौरखिबगी वारीना चिंगबा खरदंग लिबिबा असुकी मतिक थागतपा फोंदोकचरी वरी वताइ सानमै खुदोंग चाबा पिबिबिगिदमक अहांनासु ऑल इंडिया रेडियो पु अमसुंग ताबिरु खुदिंग पुथासे नारोलगी अखनबा थौरमदा ताबिख्रे भारतीय भाषा परिषदना पीबा युवा पुरस्कार मना फंगबिरक्लबा वांगथोइ खुमनगा उनदुना वारी सानबा मसिगा लोइनना नारोलगी अखनबा थौरम ताबिरिबा मरुपसिंगबु अमुक कहना खुरुमजरी।